थासिगी कुंट्रागा माथोइदा कोकोमीना सिंधुना चटकदौरिबा मणिपुर कनबा खोंगचत्ता कुमजा लिसिंगनी कुनगा हुमदोगी मे अहुमदगी लांजेन नदुना लेरिबा मैतै सिंगना अमत ओइना सरुक यारगनी हाइना चुराचानपुर मैतै यूनाइटेड कमिटीगी को कन्वेनर नव निंगथौजमना फोंदुरकली ngasi Manipur Press Club ki thangjing holda Churachandpur Maitai United Committee Maitai Council More Committee on Protection of Maitai Victims More Maitai Union Kangpokpi Torbung GP Victim Committee Apex Committee of Victim Beles Iko Sadu Yangkuman Dolai Thabi Laitan Pokpi Amadi Mairen Patki Lanjen Narakhiba Singna Punduna Pangthokkiba Paugi Mifam Amada Nava Ningthaujamna Makataraduna Kokomina Sinduna Thasigi Kuntraga Matoida Pangthokadoriba Manipur Kanba Khongchat Asida Tampaki Mafam Kayada Lairiba Lanjen Narakiba Singna Mifam Amafam Laba Matungda Khongchat Asida Saruk Yaba Haini Yanaki Khongchat Asida Lanjen Narakiba Sing Khaknatana Manipurda Lairiba Yellow Furup Kuding Maki Myoy Singsu Saruk Yabiu Loinana Nongma Kangdana Kuki Militant Singna Afaba Makalgi Kutsu Kulai Sizinaduna Micham Miyam Kaya Halakliba Asida Chenaba Myoy Sing Athuba Matamda Laingakna Fagatuna Logi Oiba ahak pacharak PBO hainasu fongduki 2023 third May gi launch na maram oiraga relief camp da changa kum logduna leiba maigai mari gi oiba maitai singi IDP gi oiba organization taruk Churachandpur gi organization mangana semba Churachandpur Maitai United Committee More gi Apex Committee oina leibiriba Maitai Council More gi Committee on Protection of Maitai Victims More Kangpokpi Maitai Union Torbung GP Victim Committee Apex Committee of Victims Villages Iko Sadu Yangkuman Dolai Thabina Chingba Hariba IDP Singi Organization Taruk Sina Punna Mifam Famla Matunda Lakadriba January gi tang 13 Kokomina Miyam gi oiba Manipur Kannaba Khongchat haina Singadriba Rally asida ekoi IDP punamangna saruk yaba haina ekoi punna yaminare aduna Manipur da leibiriba yelomi punamangna su hariba Manipur Kanba Khongchat asida saruk yabiu haiduna IDP punamaki maige digi kokmana hajari